ꯐꯖꯅꯁꯨ ꯍꯥꯏꯅꯤꯡꯗꯦ ꯊꯤꯅꯁꯨ ꯍꯥꯏꯅꯤꯡꯗꯦ ꯁꯤ ꯍꯥꯏꯇꯥꯕꯅꯤ ꯃꯌꯥꯝ ꯁꯤ ꯍꯥꯏꯗ꯭ꯔꯗꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯩ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯛꯆꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯄꯣꯛꯅꯅ ꯈꯣꯏꯔꯝꯖꯔꯤ ꯃꯌꯥꯝ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪꯕꯨꯗꯤ ꯊꯦꯡꯈ꯭ꯔꯦꯕꯀꯣ ꯊꯦꯡꯉꯒꯁꯨ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯗꯅ ꯂꯩꯔꯛꯏꯕ ꯌꯥꯝ ꯀꯨꯏꯔꯦꯀꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯃꯩꯆꯥꯛ ꯈꯥꯡꯉꯒ ꯍꯤꯡꯉꯛꯏꯕꯁꯦ ꯀꯨꯏꯔꯦ ꯆꯍꯤ 2 ꯐꯥꯔꯕꯅꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯂꯩꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯑꯗꯒꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯦ ꯂꯣꯏꯁꯤꯟꯕꯤꯗꯅ ꯑꯗꯒꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯕ ꯑꯅꯥ ꯑꯌꯦꯛꯁꯨ ꯌꯥꯎꯗꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯣꯏꯃꯤꯟꯅꯔꯁꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯋꯤꯁꯁꯨ ꯄꯤꯅꯤꯡꯕ ꯑꯗꯒꯤ तसेंना अइनसु ईश्वरगी मफमदा निजबा हाइतरेको ngasi अनौबा सही ngasi morning da dum ai puja nungja dum tawbo khapa sum tawebako aduna video sisu jam kana mayam da khoi hek kano tawboga thagat jabado adu ngamdre ado mayam gisu khoi yai pha thongning e dei khoi puna nungaina lebinrase habase ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩ ꯏꯁꯣꯔꯗ ꯊꯧꯅꯤꯗꯅ ꯑꯗꯒꯤ ꯇꯧꯋꯦ ꯑꯗꯣ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯋꯥꯕ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯑꯋꯥꯕꯁꯦ ꯑꯁꯤꯁꯦ ꯐꯗꯅ ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟ ꯃꯈꯣꯟ ꯃꯌꯥꯝꯁꯦ ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯏꯗꯕ ꯑꯣꯏꯔꯁꯅꯨ ꯑꯗꯩ ꯆꯠꯈꯤꯕ ꯑꯔꯤꯕ ꯆꯍꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯑꯔꯤꯕ ꯆꯍꯤꯁꯤꯅ ꯄꯨꯈꯤꯕ ꯑꯣꯏꯔꯁꯅꯨ ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯍꯟꯕ ꯑꯗꯒꯤ ꯃꯤꯀꯞ ꯃꯤꯔꯥꯈꯣꯟ ꯇꯥꯗꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯣꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯣ ꯁꯤꯒꯤ ꯃꯈꯥꯗ ꯚꯤꯗꯤꯑꯣ ꯃꯆꯥ ꯈꯤꯇꯪ ꯃꯌꯥꯝ ꯑꯩ ꯍꯥꯞꯆꯔꯝꯒꯦꯕꯀꯣ ꯌꯥꯝ ꯁꯥꯡꯕ ꯚꯤꯗꯤꯑꯣꯗꯤ ꯑꯣꯏꯔꯣꯏꯀꯣ ꯈꯤꯇꯪ ꯃꯆꯥ ꯑꯃꯇꯪ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯃ ꯍꯧꯖꯤꯛ ꯃꯌꯥꯝꯒ ꯄꯨꯂꯞ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯐꯖꯅꯁꯨ ꯍꯥꯏꯅꯤꯡꯗꯦ ꯊꯤꯅꯁꯨ ꯍꯥꯏꯅꯤꯡꯗꯦ ꯁꯤ ꯍꯥꯏꯇꯥꯕꯅꯤ ꯃꯌꯥꯝ ꯁꯤ ꯍꯥꯏꯗ꯭ꯔꯗꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯍꯥꯏꯕꯁꯦ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯦꯕ ꯅꯨꯄꯤ ꯑꯣꯏꯕꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯕ ꯃꯇꯝꯗꯅꯦꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏꯔꯕꯅꯦꯕ ꯑꯩ ꯈꯣꯡꯊꯥꯡ ꯇꯁꯦꯡꯅ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤꯅ ꯅꯤꯡꯉꯤꯕ ꯄꯥꯟꯗꯝꯁꯦ ꯁꯤꯁꯤꯃ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ꯭ꯔꯤ ꯐꯥꯎꯕ ꯃꯣꯏꯒꯤ ꯃꯁꯥꯒꯤ ꯏꯖꯠ ꯀꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯗ ꯑꯃꯠꯇ ꯂꯩꯇꯦꯕꯀꯣ ꯑꯩꯒꯤ ꯏꯖꯠꯁꯦ ꯁꯤ ꯇꯧꯔꯒꯗꯤ ꯀꯔꯤ ꯑꯩ ꯏꯖꯠ ꯃꯥꯡꯅꯤꯀꯣ ꯀ ꯍꯥꯏꯕ ꯑꯩ ꯏꯁꯥꯒꯤ ꯏꯖꯠ ꯑꯁꯦ ꯑꯩ ꯏꯁꯥꯅ ꯆꯦꯛꯁꯤꯟꯅ ꯊꯝꯒꯗꯕꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯄꯥꯟꯗꯝꯁꯦ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯏꯖꯠꯀꯁꯦ ꯀꯩꯁꯨꯝꯇ ꯃꯣꯏꯗ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯖꯠ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯀ ꯍꯥꯏꯕꯁꯤ ꯏꯖꯠꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯚꯦꯂꯨꯁꯦ ꯃꯣꯏꯗ ꯊꯝꯗꯦꯕꯀꯣ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯃꯥꯅ ꯁꯦꯠꯂꯒ ꯊꯣꯛꯂꯛꯏꯕ ꯗ꯭ꯔꯦꯁꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗꯐꯥꯎꯗ ꯃꯥꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯦ ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯁꯦꯠꯇꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯃꯥꯅ ꯁꯦꯠꯇꯣꯔꯒ ꯊꯣꯛꯂꯛꯏꯕ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯑꯗꯨ ꯃꯌꯥꯝꯅ ꯁꯨꯝ ꯎꯕꯤꯔꯦꯀꯣ ꯃꯌꯥꯝꯅ ꯎꯔꯝꯃꯦ ꯑꯗꯨꯅ ꯃꯣꯏꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯇꯥꯗꯗꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯥꯟꯁꯤꯒꯤ ꯃꯔꯛꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯩꯇꯩꯒ ꯑꯗꯒꯤ
ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯥꯟꯁꯤꯒꯤ ꯁꯤꯗ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯤ ꯂꯩꯔꯝꯃꯒꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯁꯦꯠꯇꯣꯔꯤꯕ ꯗ꯭ꯔꯦꯁꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯃꯥꯅ ꯁꯦꯠꯇꯣꯔꯤꯕ ꯃꯥꯅ ꯁꯦꯠꯂꯛꯏꯕ ꯗ꯭ꯔꯦꯁꯁꯦ ꯌꯦꯡꯉꯣꯕꯀꯣ ꯑꯗꯣ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯃꯥ ꯁꯨꯃꯥꯏꯅ ꯁꯦꯠꯂꯒ ꯃꯥ ꯂꯥꯡ ꯊꯥꯛꯄ ꯂꯥꯛꯏꯅꯤ ꯈꯪꯗꯦ ꯑꯃ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯗꯣ ꯃꯥꯅ ꯊꯥꯛꯀꯗꯧꯔꯤꯕ ꯂꯥꯡꯗꯣ ꯑꯗꯨ ꯊꯨꯗꯕꯗꯒꯤ ꯃꯥ ꯁꯥꯎꯔꯛꯏꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯣꯏꯒꯤ ꯃꯔꯣꯟꯗꯣ ꯑꯩꯈꯣꯏꯅ ꯈꯪꯗꯕꯅꯤꯅ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯂꯥꯛꯏꯕ ꯃꯑꯣꯡꯁꯤꯗꯤ ꯇꯁꯦꯡꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯥꯡ ꯊꯥꯛꯄ ꯂꯥꯛꯄꯒꯨꯝꯕ ꯃꯥꯜꯂꯤꯀꯣ ꯂꯥꯡ ꯊꯥꯛꯄ ꯂꯥꯛꯄ ꯑꯗꯒꯤꯗꯤ ꯉꯥꯗꯣ ꯊꯨ ꯌꯥꯗ꯭ꯔꯕ ꯉꯥꯗꯣ ꯊꯨ ꯌꯥꯗꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯎꯔꯛꯑꯒ ꯇꯧꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯦ ꯑꯗꯣ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯌꯥꯝ ꯂꯨꯕꯅꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯨꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯏꯖꯠ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯖꯠ ꯍꯥꯏꯕꯁꯦ ꯃꯥꯡꯈ꯭ꯔꯗꯤ ꯂꯣꯏꯔꯕꯅꯦ ꯑꯗꯣ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯈꯪꯗꯦ ꯁꯤꯃ ꯍꯥꯏꯖꯔꯝꯒꯦꯀꯣ ꯃꯌꯥꯝ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯈꯪꯗꯦ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯃꯥꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯠꯂꯛꯏꯕ ꯗ꯭ꯔꯦꯁꯁꯦ ꯎꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯑꯩꯕꯣꯛꯇ ꯑꯉꯛꯄ ꯐꯥꯎꯔꯦꯕꯀꯣ ꯑꯗꯒꯤ ꯀꯔꯤꯝꯇ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯀꯤꯕ ꯑꯗꯒꯤ ꯑꯩꯅ ꯁꯦꯠꯇꯣꯔꯛꯏꯕ ꯗ꯭ꯔꯦꯁꯁꯦ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯀꯥ ꯍꯥꯏꯅ ꯃꯉꯣꯟꯗ ꯈꯟꯊꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯩꯒꯤ ꯏꯖꯠꯄꯨꯗꯤ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯤꯕ ꯄꯥꯟꯗꯝꯁꯦ ꯊꯨꯡꯉꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯕ ꯃꯥꯜꯂꯦ ꯑꯗꯣ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯔꯕ꯭ꯔꯥꯗꯤ ꯑꯩꯈꯣꯏ ꯈꯪꯗꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯏꯖꯠ ꯍꯥꯏꯕꯁꯦ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯏꯖꯠ ꯍꯥꯏꯕꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯕꯅꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯥꯏ ꯃꯇꯥꯡꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩꯅ ꯉꯥꯡꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯁꯣꯏꯗꯕ ꯉꯝꯗꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ